के MLA सिंह कयारक लेंगाक सेमनबा होनादुना लाखिबा अदु ngasi fawba semba ngamdaba maram oiraga lamdam asida fresh mandate election ama pangthoktuna miyamgi anuba lengak ama sembana faragani haina CFA Manipur State Council gi State Secretary Einabachandrana phongdoroklei wafam asing asi Irabot Bhawan Complex ta leiba party asigi office ta pangthokhiba pawhim amada mahakna phongdokhibani CFA Manipur State Council gi Secretary Einabachandrana makha tarduna Manipurda thokliba irang asigi matangda haukiba September gi tang kunma thoidagi tang kunmanga fawba numit mangani supna Chandigarh da pangthokhiba CPI gi kunmanga shuba National Party Congress ki mifamda Manipur dagi delegate mangana saru yaduna Manipur da santi hanjilalu haiba yaunu wafam manga party asina sabsaba thodang lauduna central government ta taksinna ba pukhatki hairiba party asigi achoba mifam asida Manipur gi delegate mangana Manipur da athuba matamda santi hanjilalu mayum hanjinbang yadriba sei ani makhai helaba miyoi sing lising humfubu kudakta makhoigi hanagi mayumda hanjinba yahalu amadi national highway singda tampaki maitai sing sathok chasin yadriba asi kudakta yahalu haiba singba tongan wafam yawbum party asina asoba thodang lauduna central government da takshinaba haiduna pukalamki loinana BJP gi modina lusing liba indi lingak asina communion oiba dharma amal leibak ama election ama leibak ama yauna lol ama leifak ama haibase sanaba satharakliba ase leifak kaigani haiba CPI na lawi haina maram aduna asigumba sing asi thingnaba bharat leiriba left community secular amadi democratic force asi punsinduna makha taba thengnanaba numit mangani shupna sathakiba National Party Congress ki mifamda akanba warep sing su lauki luina Hojik Fawba Lamdam Asida President Rule Sangthaduna Governor Ajay Kumar Balana Lingak Salairibani Adubu President Rule Manungda Singtam Anigi Marakta Hingsa Thok Taba Amadi Irang Asi Kharan Makai Niamba Malabasu Tungda Karamba Pibam Tolakani Haibasu Tambangamdri Amadi Lebak Miyamgi Wakat Kaya Governor Gi Mapamda Tangat Krabasu Nasi Fawba Karigumba Mata Leba Thabakta Onthorokba Leitri Haibiyai Maram Aduna Hojikti Leipak Miyam na Manipurda Popular Government Ama Semasu Pamnarakli Adubu Hojik Leiriba BJP gi MLA singna lengak semnaba honaduna laklabasu ngasi fawba sembangamdana leirakpa maram asina fresh mandate election ama pangthoktuna miyamgi anoba Popular Government sembana afaba oigani hainasu pongdoroki Amoromda CPI Manipur State Council gi Vice President L Sotin Kumarna haikibada lamdam asida handak chama kunmapan suba jananeta hizam irabot ki mapo kuman toram asibu leibak miyam huptuna saru yakhiba amadi Manipur gi tongan bo mafum singda tha ama supna palan pang chathakiba adugi tamak mahaki maikeri gi miyambu thagatpa phongdoroki hanna kaige to adu boy ambaru bitak ke thokre adu mutak singda lusinglen irabot eramdrabdi mahaki lamjing makhada Manipuri apunbagi sakdam kangadabani haina leblamdrabdi ngasi hujik oiba Manipuri phibamse basdagi hena luba tanja ke amayumna matamdugi Manipuri phibamga ngasi yamna democratic oiraba adu sasona ma leiraba tanja amada bhawda Manipuri sakdam se lenga pai kangusina kahen ge toraba suba phim se adudagi hen lu ta jam ko mayok na no bai baram de kari no naga ta balam sing tongan bali pa ma semjar ge haidana bharo ning tam nam dai matam da hai ko matam da irabo na sing tam apun ba adum jukto front haiduna 1947 gi November gi tarikh 18 da mala lead daroga tongan ba party payam kulka da admaina sing tam kaidana bo Sai manga panjagi ba September ki tarikh kun mat hoy Manipur Tripura Lusai Pahar amadi Kasar district singba mayam pulakanda Purvachal Pradesh hai na Congress state na semani harakpakanda akhoi Manipur se masi district ki thakta handara godaba to man chinagi akhoi apunbagi saktam kaibiyaro atai lam sing punsinagi bitaragadi akhoi saktam mangrani ai tena Ayung hamjin baya terba saya ni makai heba mioi lising hu kudak ta ko ge han lagi mayum dah jan baya halu
नेशनल हाईवे तंपा की मैटे चथों चथों याद्रीबी खुद याहलू मणिपुर की अपुनब सक्तम कायब यारो सेपरेट एडमिनिस्ट्रेशन पीब यारो पोट खरा पुखी ऑल इंडिया की पार्टी कांग्रेस मी लिंग मया तीनबनी मद अचौब से वपाव से पीरमी अखोगी पार्टी मणिपुर सरकार पाइब क्या याग्रे मणिपुर कलम होनब अखोगी जनता राबोट की थाबुम की इंदुना पार्टी से हजिक दिल्ली की वा लेरे संगि पत्र की उनबी वा लेरे अमित शाह उनबी वा ngandbi वा लेरे अन मोय अमो हलप की पोसी खुना लोइना खंगे संगि पत्र नवेम्बर 19 की मन सरकार से नो होना गनी जी मसी करी अथॉरिटी न कोई खंगे मसी जो सुम पंगा नाम माले मरमदना कोई पार्टी न हाना सुकुंबा पॉपुलर गवर्नमेंट म दरकार लेबिना द फ्रेश मैंडेट है पोसिना अनोबा फ्रेश मैंडेट की लाइव अनोबा गवर्नमेंट दुना प्रजा की हाने की गवर्नमेंट की मधुन फरगने से पार्टी ना चप चावा कोई लवी